order ngakpa ngamdaba aduga loina miyamgi punsi lan thu ngakpa ngamdaba asina maram oiduna akhoi PR thamjalapagi achobo maram amani anisubada PR asi thamdrabasu yaramba haiba tare leitrabasu yaramba potu aikhoigi leiriba BJP ki state leiriba MLA singna makoi manadaba amaga manadaba luching makharna ngamdaba disunity sina su maram amani achobo maram amani haibasi thamjaraga ayasi matang kiti thoyongna sangdokjararoi loina na PR si thamapagi matungina thama matungdani kaidore hujik leisi 356 ta asagi president rule si proclaim tawre 13 February da tawribasi tha ani madi mayamne khangbire suspended animation leirani suspended animation si tha ani si gi manung sida हाइबदी हुजी फेब्रुआरी मार्च अप्रैल की तंग तरम दोगनी सिबो की मनुंदा भारत के पार्लियामेंट लोकसभा अमसुंग राज्यसभा दा प्रेसिडेंट मसी सॉरी पार्लियामेंट मसी अप्रूव तौदगदी मसी मखातावा अमुक हानगी दु रिवाइव तौबन डिसेंट डेट लेना अमुक लापय हाइबदी मियाम सी यामना कंफ्यूजिंग होइबा यामना चरामनबा लामतकनबा मी खुदिंगना हंबा मी खरमना हाई करी हाई मधुरी हुजी हाना पानिबा पेरियड चाही अनि मुखी याम साथिना अवाना तैखेम जिन नंगिबना मरम मोइसना PR सना फरबरा हंदबा यावदब नते अद खरमना हाई PR के सिदी मसिदी द काम बिफोर द स्टॉर्म ओनली मुसित लातिनदा अतिया सेक्टक छेंबदुगी मवंगनी हुजी तौरिबसिदी एना साथिबा मवंगदा लाकपय हाइबगी अदुगुम्बा कमेंट पीबा व्यू लेबा अदुगुम्बा मियोय क्यामसु लई खरा मना हानगी लेंगा सही अनि किसु ओरकान उरकान नत्रगा आदसु BJP न तौरिबा सिदसु BJP न तौरिबा सिदुरकान PR नतबरा कोइसा अमागी अमाने न खनबा कामकुसु लई अदुबा अखोइगी कंसीडर्ड व्यू ददी PR लाक तबसिने हेन पई PR आकांदा करी नो खंदबा करी थोलकदगे खंदबा मैम अमा लेबनिना PR लापगी पोलसी कोई कोनदी पामदे PR से मखा दथबसी लोजना हुजिक लाइब क्वेश्चन सी PR लापो मतम सी अखोइगी मखोइना तंजलाइबा हुजिक सी अखोइगी खुलना कोई चा इनाउसिन हुजु खुलाई अखोइगी हैंडिंग ओवर टॉप हाइबा तारे आई सरेंडर तो मुक्ति आई हाइजलिंगते हैंडिंग ओवर टॉप हाइबा अपील तो बने लोगों में इनेक्ट तौर का नपी दबे याते हाइबा नते जुगलाई आइन नमो ऑर्डिनेंस अमा जारी रहा मसी ऑर्डर में मखादा तौदबे याते खोतबे याते ना समझबा एडमिनिस्ट्रेटिव ऑर्डर थोपदुना मनी अदुमक नदबनिना मसे हैंडिंग ओवर तौबनी अपील तौबनी रेस्पॉन्स तौबनी हैंडिंग ओवर तौबनी ना लोजे अदु मतमदाना हे हाय अदु कांग्रेस के मतमदा 2001 दगिना 2017 फाउदा कांग्रेस की मतमदा अंतगा हंजले को मैं वारो विदिया दे अखोइगी 2001 दगिना 2017 फाउदा कांग्रेस की मतमदा अखोइगी फॉरेस्ट हेल्थ पसे लिसिंग अमगा चामगा तरामना मसे अखोइगी इंडिया स्टेट ऑफ फॉरेस्ट रिपोर्ट तगी लोबा गुंबा अखोइगी फॉरेस्ट सर्वे ऑफ इंडिया को बगी रिपोर्ट तगी नि लिसिंग अमगा चामगा तरामना स्क्वायर किलोमीटर हेंगले हाइबा मतमसिदा हाइबदी अदुग हंदबना समापनदा कुनाथोय हंदै हाइबा पेलसिदा हाइबदी 2001 दगिना 17 कांग्रेसना पाना मतमदा लिसिंग अमचामा तरामना हेंगली फॉरेस्ट स्क्वायर किलोमीटर हंदबना समापनदा कुनाथोय हंदै अदुग खाइदो खाइजन दरकादा चामागा मोग्रा मरी स्क्वायर किलोमीटर हेगना थनमे कांग्रेसना पाना BJP na पालो पुष्केता 2017 दगिना 24 बदा इंक्रीज नील अदुगा मांगना डिक्रीज ना 802.93 मांगे अमका हंदगे BJP ना पांबा 2017 दगिना 2023 बोगिनी 24 की सुलेर मनी मनुमते गुजर केनो थेन अपडेट तो जर ट्रैक मधुले इंक्रीज नील ने अदुगा डिक्रीज ना कोई माइनस चली से 802.93 स्क्वायर किलोमीटर माइनस मांगे मोर देन 800 स्क्वायर किलोमीटर
ꯑꯩꯈꯣꯏꯒꯤ BJPꯅ ꯄꯥꯟꯕ 17ꯗꯒꯤꯅ 23 ꯐꯥꯎꯕꯁꯤꯗ ꯃꯥꯡꯉꯤꯕ ꯖꯒꯥꯗꯨꯗ ꯑꯣꯏꯔꯝꯒꯅꯦꯕ ꯀꯣꯐꯤ ꯊꯥꯕꯒꯤ ꯀꯣꯛꯊꯣꯛꯏꯕ ꯌꯨꯝ ꯁꯥꯔꯤꯕ ꯔꯤꯐ꯭ꯌꯨꯖ ꯆꯠꯂꯒ ꯂꯩ ꯍꯥꯏꯔꯤꯁꯦ ꯇꯥꯏꯁꯟꯕꯅ ꯀꯪꯒ꯭ꯔꯦꯁ ꯇꯥꯏꯁꯟꯕ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯗꯒꯤꯅꯣ ꯀꯅꯥꯅ ꯐꯣꯡꯕꯅꯣ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥ ꯁ꯭ꯇꯦꯠ ꯑꯣꯐ ꯐꯣꯔꯦꯁꯠ ꯔꯤꯄꯣꯔꯠ ISFR published by Forest Survey of India ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯪꯕꯤꯒꯗꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯤ ꯂꯥꯟꯅ ꯍꯥꯏꯖꯤꯟꯕ ꯀꯪꯒ꯭ꯔꯦꯁ ꯃꯇꯝꯗ ꯀꯣꯛꯊꯣꯛꯄ ꯍꯦꯟꯒꯠꯂꯝꯕ ꯑꯗꯨ ꯇꯧꯔꯝꯕ ꯑꯗꯥ ꯇꯧꯔꯝꯕ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯖꯤꯟꯕ ꯈꯣꯠꯆꯤꯟꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯁꯤ ꯑꯩ ꯈꯤꯇꯪ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯊꯝꯖꯧꯒꯦꯅ ꯇꯧꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯈꯣꯏꯅ ꯍꯥꯏ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯗꯨ ꯂꯩꯅꯕꯅ ꯍꯥꯏ ꯁꯤ ꯃꯇꯥꯡꯗꯗꯤ ꯁꯟꯗꯣꯛꯇ꯭ꯔꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯪꯅꯔꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ SS ꯍꯥꯎꯀꯤꯞꯀꯤ ꯃꯥꯅ ꯄꯤꯕ ꯑꯦꯐꯤꯗꯦꯚꯤꯠꯇ ꯃꯔꯤ ꯂꯩꯅꯔꯤꯁꯤ ꯀꯅꯥꯅꯣ BJPꯒ ꯃꯔꯤ ꯂꯩꯅꯔꯤꯁꯤ ꯀꯅꯥꯅꯣ BJPꯒ ꯃꯔꯤ ꯂꯩꯅꯔꯤꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯂꯥꯂꯣꯡꯂꯨ ꯌꯨꯅꯥꯏꯇꯦड ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ UKLF ꯒꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ SS ꯍꯥꯎꯀꯤꯞꯅ ꯏꯕ ꯑꯗꯨꯒꯨꯝꯕ ꯃꯁꯤ ꯃꯌꯥꯝꯗꯁꯨ ꯂꯣꯏꯅꯃꯛ ꯐꯪꯅꯔꯕ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯗꯣꯀꯨꯃꯦꯟ ꯑꯃꯅꯦꯕ ꯑꯦꯐꯤꯗꯦꯚꯤꯠꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯈꯣꯏꯅ ADCꯒꯤ ꯚꯣꯠ 2015ꯗ ꯑꯩꯈꯣꯏꯅ ꯀꯥꯍꯟꯕꯅꯤ ꯀꯦꯟꯗꯤꯗꯦꯠ ꯉꯥ ꯀꯥꯍꯟꯕꯅꯤ 17ꯒꯤ ꯏꯂꯦꯛꯁꯟꯁꯨ ꯑꯩꯈꯣꯏꯅ ꯀꯥꯍꯟꯕꯅꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯀ ꯃꯔꯤ ꯂꯩꯅꯩꯌꯦꯅ ꯍꯥꯏꯔꯤꯕ ꯁꯤꯗꯤ ꯑꯏꯕꯒꯤ ꯔꯦꯀꯣꯔꯗꯇ ꯀꯣꯔꯠꯇ ꯄꯤꯕ NIAꯒꯤ ꯀꯣꯔꯠꯇ ꯄꯤꯕ ꯑꯦꯐꯤꯗꯦꯚꯤꯠꯇ BJP ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯉꯁꯤ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛꯁꯦ BJPꯒꯤ MLA ꯃꯤꯅꯤꯁꯇꯔ 8ꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕ 3 ꯑꯃꯗ ꯑꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯦꯁꯟꯅꯤ ꯑꯗꯨꯒ ꯑꯃꯗ ꯇꯥꯏꯁꯤꯟꯗꯅ ꯑꯗꯨꯒꯤ ꯑꯗꯥꯅꯤꯅ ꯊꯩꯗꯣꯛꯅꯕ ꯃꯆꯥꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯁꯤꯟꯕꯒꯤ ꯄꯣꯠꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯋꯥ ꯉꯥꯡꯉꯤꯕ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯍꯥꯟꯅ ꯉꯥꯡꯉꯝꯕ ꯄꯣꯠꯇꯨ ꯀꯦꯔꯤ ꯇꯧꯗꯅ ꯉꯥꯡꯉꯤꯕ ꯑꯗꯨꯒꯤ ꯍꯦꯡ ꯑꯣꯚꯔ ꯂꯩꯗꯅ ꯉꯥꯡꯉꯤꯕ ꯃꯤꯁꯤꯡꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯍꯨꯟꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯑꯃꯒꯤ ꯄꯣꯠꯁꯦ ꯊꯣꯛꯑꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯔꯤꯁꯦꯇꯜꯃꯦꯟ ꯑꯣꯐ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯄꯣꯂꯤꯁꯤ ꯐꯣꯔ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁ ꯑꯗꯨꯒ ꯑꯣꯄꯅꯤꯡ ꯑꯣꯐ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁ ꯑꯗꯨꯒ ꯔꯤꯚꯥꯏꯚꯦꯜ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯦ ꯍꯟꯒꯠꯍꯜꯂꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯪꯕ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈꯪꯅꯅꯕꯒꯤ ꯇꯥꯟꯅꯅꯕꯒꯤ ꯀꯪꯒ꯭ꯔꯦꯁꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯔꯤꯕ ꯁꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯔꯒ ꯑꯩ ꯇꯦꯟꯁꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯊꯝꯖꯔꯦ